ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯉꯨꯕꯗ ꯉꯁꯤꯁꯨ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯅꯨ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯍꯨꯝꯅꯤ, ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯆꯦ ꯑꯍꯟꯁꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯆꯤ ꯀꯞꯄꯝꯕꯁꯤ ꯑꯩꯅ ꯇꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯍꯦꯛ ꯎꯕꯗꯅ ꯀꯞꯇꯕ ꯁꯥꯔꯒ ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯛꯇ ꯇꯥꯜꯂꯛꯏ꯫ ꯆꯦꯆꯦꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯑꯩꯅ ꯏꯃꯥꯗꯁꯨ ꯋꯥꯔꯤ ꯇꯝꯕ ꯌꯥꯎꯔꯕꯅꯤ꯫ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯝꯕ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯃꯊꯪꯗꯤ ꯏꯃꯥꯗ ꯍꯥꯏꯔꯛꯎ, ꯅꯆꯦꯅ ꯐꯣꯟ ꯋꯥꯔꯤ ꯍꯦꯛ ꯁꯥꯕꯒ ꯏꯃꯥ ꯇꯧꯒꯦ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯏꯃꯥ" ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯅ ꯏꯃꯥꯗ ꯇꯝꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯏꯆꯦ ꯑꯍꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯏꯆꯦ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯜꯂꯒ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ "ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯐꯣꯟꯗ ꯉꯥꯡꯅꯈꯤꯕ ꯋꯥꯗꯣ? ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯗꯣ ꯀꯧꯔꯛꯑꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ" ꯍꯥꯏꯗꯅ ꯏꯃꯥꯅ ꯏꯆꯦ ꯑꯍꯟꯗ ꯉꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣই ꯏꯆꯦ ꯑꯍꯟꯁꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯄꯥꯛ ꯎꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯆꯤ ꯎꯡꯉꯒ ꯑꯗꯨꯝ ꯂꯩꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯁꯨ ꯇꯝꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ ꯃꯃꯤ ꯁꯥꯝꯃꯤ꯫ ꯑꯉꯧꯕ ꯈꯔ ꯑꯃꯨꯕ ꯈꯔ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯃ ꯏꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯗ ꯏꯃꯥꯅ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯍꯧꯖꯤꯛꯇ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯎꯕꯗ ꯀꯩꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯊꯦꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯅꯪꯁꯨ ꯃꯗꯨ ꯉꯁꯤ ꯊꯦꯡꯅꯔꯕ?" ꯑꯩꯅ ꯑꯃꯨꯛ "ꯑꯗꯨ ꯅꯠꯇꯦ ꯊꯦꯡꯅꯔꯤꯁꯤ, ꯅꯣꯡꯃ ꯑꯩꯅ ꯃꯅꯤꯡꯗ ꯊꯣꯛꯎꯕꯗ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯨꯔꯒ ꯑꯩꯅ ꯇꯨꯡ ꯊꯣꯔꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯏꯆꯥꯅꯨꯄꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯤ, ꯃꯤꯅ ꯂꯥꯏ ꯇꯤꯟ ꯊꯥꯖꯜꯂꯛꯑꯖꯥꯔ ꯈꯪꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤꯔꯥ? ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯥꯟꯅ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯑꯕꯅ ꯆꯨꯝꯗꯣꯏꯔꯣ?" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯍꯣꯏ, ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯅꯦ꯫ ꯐꯔꯦ, ꯑꯗꯣ ꯍꯌꯦꯡꯁꯤ ꯅꯪꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯍꯩꯕꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯗꯣ ꯈꯪꯇꯣꯔꯛꯎ, ꯑꯩꯁꯨ ꯀꯅꯥꯗꯅꯣ ꯈꯔ ꯍꯪꯅꯔꯛꯈꯤꯒꯦ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ꯫ "ꯃꯥꯝꯃ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯥꯝꯃ ꯍꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯈꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯆꯔꯤꯅꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯍꯟꯗꯛꯁꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯀꯟꯅ ꯆꯠꯊꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯩꯅꯣ ꯎꯍꯩꯗꯕ ꯃꯤꯑꯣꯡ ꯃꯤꯇꯧ ꯑꯀꯤꯕ ꯖꯥꯠ ꯈꯔ ꯊꯦꯡꯅꯔꯦ꯫ ꯃꯥꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯇꯥꯟꯅꯕꯗ ꯏꯃꯨꯡ ꯑꯁꯤꯅ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯑꯐꯠꯇꯕ ꯊꯥꯖꯜꯂꯛꯑꯖꯥꯔ ꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯍꯩꯕ ꯑꯃꯁꯨ ꯇꯥꯟꯅꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯥꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯕꯕꯥꯗ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ "ꯃꯪꯒꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣꯅꯦ? ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒ ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇ꯭ꯔꯤꯗꯣ꯫ ꯃꯥꯝꯃ ꯃꯥꯏꯕ ꯑꯃꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯇꯥꯛꯂꯛꯀꯦ, ꯅꯪ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯃꯥꯏꯕꯗꯨ ꯅꯍꯥꯟꯅꯤ ꯅꯣꯏꯅ ꯐꯥꯎꯍꯟꯒꯅꯤ, ꯑꯗꯨꯕꯨ ꯍꯩꯕꯗꯤ ꯌꯥꯝꯅ ꯍꯩꯔꯦ꯫ ꯃꯄꯥꯗꯨꯅ ꯀꯨꯊꯤ ꯌꯦꯡꯕꯅꯤ, ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯅ ꯆꯠꯄꯅꯦ꯫ ꯂꯝꯗꯨꯒ ꯂꯩꯀꯥꯏꯗꯨꯒ ꯈꯪꯉꯒ ꯊꯤꯕ ꯌꯥꯝꯅ ꯂꯥꯏꯕꯅꯦ꯫ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯏꯕꯗꯨ ꯎꯅꯔꯨꯔꯣ" ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯕꯕꯥꯅ ꯃꯥꯏꯕꯗꯨꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯑꯍꯜ ꯑꯗꯨꯗꯒꯤ ꯀꯨꯞꯅ ꯍꯪꯉꯛꯑꯒ ꯃꯥꯏꯕꯗꯨ ꯕꯕꯥꯅ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨ ꯊꯦꯡꯅꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯃꯥꯏꯕꯗꯨꯒ ꯀꯨꯞꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯃꯤꯅ ꯂꯥꯏ ꯇꯤꯟ ꯑꯐꯠꯇꯕ ꯊꯥꯖꯜꯂꯛꯄꯅꯦ, ꯑꯩ ꯂꯥꯛꯇ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ꯫ ꯍꯌꯦꯡꯁꯤ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯂꯩ, ꯑꯗꯨꯅ ꯍꯪꯆꯤꯠꯁꯦ ꯑꯩ ꯇꯥꯗꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦꯗꯣ ꯑꯩ ꯌꯦꯡꯉꯒꯦ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅꯁꯨ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯪꯆꯤꯠꯇꯣ ꯑꯩꯒꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯏꯃꯥꯅꯁꯨ ꯕꯕꯥ ꯍꯦꯛ ꯍꯜꯂꯛꯄꯒ "ꯀꯃꯥꯏꯅ ꯇꯧꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯃꯥꯏꯕ ꯑꯃꯗꯤ ꯎꯅꯔꯛꯑꯦ,
ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯥꯏ꯫ ꯍꯪꯆꯤꯠ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏ ꯃꯤꯅ ꯂꯥꯏꯇꯤꯟ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯍꯪꯆꯤꯠꯇꯣ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ ꯍꯥꯏꯔꯝꯃꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯍꯟꯗꯛꯇꯤ ꯆꯥꯛꯁꯤ ꯏꯆꯥ ꯆꯥꯗꯦ꯫ ꯈꯔ ꯆꯥꯔꯒ ꯌꯦꯅꯈꯥꯗ ꯃꯥꯒꯤ ꯑꯔꯦꯝꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯔꯒ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯃꯗꯨ ꯈꯣꯡꯕꯥꯟꯗ ꯍꯨꯟꯗꯣꯛꯎꯅꯕ ꯑꯣꯏꯔ ꯃꯥꯅꯦ꯫ ꯑꯩꯅꯗꯤ ꯆꯥꯛ ꯑꯔꯦꯝꯕꯗꯣ ꯈꯣꯡꯕꯥꯟꯗ ꯍꯨꯟꯗꯣꯛꯇꯣꯏ ꯃꯍꯨꯠ ꯂꯩꯀꯥꯏꯒꯤ ꯁꯥ ꯁꯟ ꯑꯣꯛ ꯂꯣꯏꯕ ꯌꯥꯝꯅ ꯂꯩ, ꯃꯣꯏꯒꯤꯁꯤꯗ ꯄꯥꯇ꯭ꯔ ꯑꯃ ꯊꯝꯃꯤꯁꯤꯗ ꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ꯫ ꯈꯪꯗꯦ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ꯫ ꯑꯩꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯦ꯫ ꯑꯁꯤꯕꯨ ꯅꯨꯄꯥꯒ ꯀꯥꯏꯅꯔꯕꯖꯥꯔꯣ? ꯃꯃꯥꯡꯗꯁꯨ ꯐꯣꯟꯗ ꯀꯞꯇꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯔꯝꯃꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯁ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯒꯤ ꯋꯥꯗ ꯌꯥꯎꯁꯜꯂꯨꯅꯨ, ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯁꯅꯤ꯫ ꯑꯩꯁꯨ ꯊꯥꯏꯅ ꯅꯪ ꯈꯪꯅꯕ ꯍꯧꯔꯛꯄꯗ ꯅꯪꯅ ꯅꯨꯃꯤꯠ ꯌꯥꯝꯗꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛꯀ ꯆꯔꯥ ꯍꯦꯟꯇꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦ, ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯁꯅꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯥꯎꯁꯜꯂꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯤ ꯌꯦꯡꯉꯁꯤ, ꯃꯥꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯗꯁꯨ ꯋꯥꯔꯤꯗꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯆꯦꯆꯦꯁꯤ ꯏꯃꯨꯡꯒꯤ ꯀꯥꯁꯤꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ, ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯪ ꯆꯪꯕ ꯑꯃ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯅ ꯏꯆꯦ ꯑꯍꯟꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯃꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯃꯥꯒꯤ ꯀꯥꯗ ꯀꯣꯗ꯭ꯔꯣꯛ ꯀꯗ꯭ꯔꯥꯛ ꯀꯔꯤ ꯊꯤꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯏꯃꯥꯅꯗꯤ ꯆꯦꯆꯦꯒꯤ ꯀꯥꯗ ꯆꯪꯉꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯔꯤ ꯊꯤꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯀꯔꯤ ꯊꯤꯔꯤꯅꯣ ꯀꯣꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯃꯦ꯫ ꯃꯗꯨꯗ ꯆꯦꯆꯦꯁꯦ ꯏꯃꯥ ꯍꯦꯛ ꯆꯪꯉꯒꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯑꯃꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯕꯕꯥꯅ ꯃꯃꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯒ ꯆꯦꯆꯦꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯤ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯗꯨ ꯎꯔꯛꯄꯗ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯅꯗꯅ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗ ꯆꯪꯁꯜꯂꯨꯕꯗ ꯏꯆꯦ ꯑꯍꯟꯗꯤ ꯌꯦꯡꯍꯩꯗꯕ ꯃꯇꯧ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯨꯅ ꯄꯨꯈꯞꯇ ꯀꯞꯅꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯅꯥꯛꯌꯦꯠ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯊꯪ ꯆꯪꯅꯔꯛꯏ꯫ ꯑꯗꯨꯒ ꯆꯦꯆꯦꯅ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤꯗꯨ ꯂꯧꯊꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯑꯍꯟꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯒ ꯄꯨꯈꯠꯇ꯭ꯔꯦ꯫ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯗꯁꯨ ꯋꯥꯔꯤ ꯇꯝꯃꯨꯕꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯊꯦꯡꯅꯩ ꯑꯣꯛꯅꯩ ꯍꯥꯏꯔꯤꯕꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯆꯦ ꯑꯍꯟꯒꯤ ꯁꯣꯔꯥ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠꯇꯨꯁꯨ ꯕꯕꯥꯁꯦ ꯑꯍꯤꯡꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯒ ꯑꯩꯈꯣꯏꯒ ꯆꯪꯁꯜꯂꯨꯕꯗ ꯕꯕꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯤꯗꯣ ꯃꯪꯗ ꯎꯔꯝꯃꯤ, ꯑꯉꯧꯕ ꯐꯤ ꯉꯥꯛꯇ ꯁꯦꯠ ꯆꯥꯔꯒ ꯁꯨꯃꯥꯡꯁꯤꯗ ꯃꯄꯥ ꯑꯩꯕꯨ ꯀꯧꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯔꯤ ꯃꯇꯧꯅꯣ, ꯏꯁꯣꯔ ꯑꯁꯤꯅ ꯇꯝꯕꯤꯔꯝꯂꯤꯕ ꯅꯣꯡꯗꯝ ꯈꯣꯜ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯋꯥꯔꯤꯗꯣ ꯇꯝꯃꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯀꯞꯄꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯌꯨꯝꯊꯪꯅꯕ ꯅꯥꯛꯌꯦꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯥ ꯕꯕꯥꯗ ꯃꯈꯣꯏꯗꯤ ꯇꯝꯅꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯊꯪꯅꯔꯤꯕ ꯏꯪꯈꯣꯜ ꯂꯣꯟꯅꯔꯤꯕ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯁꯥꯏꯗ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯍꯤꯡꯗꯁꯨ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯃꯁꯨ ꯍꯦꯛ ꯇꯥꯏ꯫ ꯑꯗꯣ ꯃꯁꯤ ꯅꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕꯔꯣ ꯍꯪꯉꯛꯏ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯏꯆꯦ ꯑꯍꯟ ꯂꯩꯈꯤꯗꯕꯗꯨꯗ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯕꯒ ꯇꯥꯕꯗꯃꯛ ꯇꯥꯔꯒ ꯀꯥ ꯍꯦꯟꯅ ꯋꯥꯐꯝ ꯑꯗꯨꯗ ꯍꯛꯆꯟꯅ ꯂꯧꯔꯝꯗꯦ꯫ ꯏꯆꯦꯒꯤ ꯑꯁꯇꯤꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯃꯤꯠꯇꯣꯏꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯨꯕꯒꯤ ꯋꯥꯗꯅ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯝꯕꯁꯨ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯠ ꯆꯪꯈꯤꯕꯒꯤ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯉꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯁꯨꯝ ꯏꯆꯦꯒꯤ ꯀꯥ ꯂꯥꯜꯂꯒ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯀꯥꯗꯨꯗ ꯏꯆꯦꯅ ꯇꯨꯝꯅ ꯍꯤꯝꯅꯔꯝꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯏꯍꯥꯡ ꯍꯥꯡꯕꯗꯨꯗ ꯏꯆꯦꯁꯦ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯑꯩꯅ ꯆꯠꯅ ꯎꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ, ꯀꯅꯥꯅꯣꯅꯦ ꯏꯆꯦꯒꯤ ꯐꯃꯨꯡꯗ ꯐꯝꯍꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯅ ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯍꯜꯂꯛꯑꯒ ꯏꯆꯦꯒꯤ ꯀꯥꯗꯨꯗ ꯌꯦꯡꯁꯜꯂꯨꯕꯗ ꯍꯟꯗꯛꯇꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯥꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯨꯏꯅ ꯌꯦꯡꯁꯜꯂꯨꯗꯦ ꯏꯆꯦ ꯂꯩꯈꯤꯗꯕꯒꯤ ꯁꯨꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯈꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯝꯒꯦꯗꯤ ꯈꯟꯗꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯆꯦꯟ ꯆꯣꯡꯉꯨꯕꯒꯤ ꯋꯥꯗꯅ ꯐꯃꯨꯡꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯍꯤꯞꯄꯝꯃꯤ꯫ ꯋꯥꯃꯟꯗꯅ ꯑꯩꯗꯤ ꯉꯥꯏꯍꯥꯛꯁꯨ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯍꯟꯁꯤ ꯐꯤ ꯑꯉꯧꯕ ꯑꯃ ꯏꯜꯂꯒ ꯀꯞꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯅ ꯆꯪꯉꯛꯄꯗꯨꯗ ꯆꯦꯆꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫
ꯃꯗꯨꯗꯤ ꯏꯆꯦ ꯍꯟꯅ ꯅꯅꯥꯎ ꯂꯥꯛꯑꯣ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯆꯦꯆꯦ ꯏꯇꯣꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯀꯟꯅ ꯌꯥꯟꯗꯨꯅ ꯆꯤꯡꯉꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯤꯗꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯝꯃꯤ ꯑꯗꯨꯝꯅ ꯑꯩꯒꯤ ꯀꯥꯗꯨꯗ ꯑꯩꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯄꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯩꯔꯤꯕꯗꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯀꯅꯥꯅꯣ ꯂꯥꯎꯔꯤꯁꯤ ꯍꯥꯏꯅꯔꯝꯃꯤ ꯕꯕꯥ ꯏꯃꯥꯅꯁꯨ ꯀꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯡꯂꯦꯟ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯄꯨꯂꯞ ꯑꯩꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯁꯛ ꯎꯗꯕ ꯑꯃꯅ ꯆꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯂꯥꯎꯔꯒ ꯂꯩ ꯍꯥꯏ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯦꯟꯁꯤꯟꯅꯔꯛꯄꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯈꯥꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯈꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯄꯨꯟꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯩꯁꯦ ꯇꯞꯅ ꯏꯁꯥ ꯅꯣꯝꯗꯨꯅ ꯇꯨꯝꯕ ꯍꯧꯗꯣꯛꯄꯤꯔꯛꯏ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯏꯁꯥ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯍꯧꯒꯠꯂꯣꯁꯦ ꯃꯪꯗ ꯀꯔꯤ ꯎꯔꯒꯦ ꯍꯥꯏꯗꯅ ꯇꯨꯝꯕꯗ ꯍꯧꯗꯣꯛꯄꯤꯔꯛꯏ ꯕꯕꯥꯅ ꯑꯗꯨꯝꯅ ꯇꯨꯝꯕ ꯍꯧꯗꯣꯔꯛꯄꯗꯒꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯅ ꯇꯨꯝꯕꯗꯨ ꯐꯨꯛ ꯂꯥꯎꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯏ ꯃꯌꯥꯝꯅꯁꯨ ꯆꯤꯡꯂꯦꯟ ꯃꯪꯗ ꯀꯔꯤ ꯎꯔꯤꯏꯅꯣ ꯀꯩꯗꯧꯔꯛꯏꯅꯣ ꯍꯪꯅꯔꯛꯏ ꯑꯩꯁꯨ ꯃꯤꯗꯣ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯗꯦ ꯀꯣꯟꯅ ꯕꯕꯥ ꯏꯃꯥꯗ ꯇꯝꯃꯒꯦ ꯍꯥꯏꯗꯅ ꯀꯩꯁꯨ ꯇꯧꯗꯦ ꯃꯪꯗꯁꯨ ꯑꯀꯤꯕ ꯑꯃ ꯎꯕ ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯝꯃꯦ ꯑꯩꯅ ꯐꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯒꯁꯨ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ ꯕꯕꯥ ꯏꯃꯥꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣ ꯏꯇꯩꯃ ꯁꯣꯔꯥꯠꯀ ꯂꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯐꯖꯅ ꯈꯣꯏꯔꯝꯊꯣꯛꯎ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯑꯗꯨ ꯅꯈꯣꯏꯅ ꯀꯤꯔꯒꯁꯨ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯛꯏ ꯕꯕꯥ ꯏꯃꯥꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯀꯣꯟꯅ ꯇꯝꯅ ꯏꯪꯅ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯀꯣꯟꯅ ꯃꯌꯥꯝꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯒ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯕꯕꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯏꯆꯥꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯗꯨ ꯃꯗꯨ ꯃꯪꯗ ꯀꯔꯤ ꯎꯔꯤꯏꯅꯣ ꯍꯪꯉꯛꯏ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯕꯕꯥ ꯏꯃꯥꯗ ꯑꯁꯦꯡꯕꯗꯨ ꯇꯝꯃꯝꯃꯤ ꯕꯕꯥ ꯏꯃꯥ ꯇꯝꯕꯗꯕꯨ ꯏꯁꯥꯁꯦ ꯀꯤ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯤ ꯏꯆꯦ ꯑꯍꯟꯗꯨ ꯑꯉꯧꯕ ꯐꯤ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯅꯥꯎ ꯑꯩ ꯏꯇꯣꯝꯗ ꯑꯥꯗ ꯂꯩꯕꯗꯨ ꯇꯜꯂꯤ ꯅꯪꯁꯨ ꯂꯩꯔꯨꯁꯤ ꯂꯥꯛꯎ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯟꯕꯒ ꯆꯤꯡꯕꯒ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯍꯟꯗꯨ ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯑꯒ ꯇꯧꯔꯝꯕꯗꯒꯤꯅꯦ ꯑꯩꯅ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥ ꯏꯆꯦꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯋꯥꯔꯤꯗꯨ ꯇꯝꯃꯤꯉꯩ ꯏꯆꯦ ꯑꯍꯟꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯅ ꯀꯞꯄꯗꯧꯅ ꯅꯨꯄꯤ ꯑꯃ ꯋꯨ ꯀꯞꯄꯛꯏ ꯃꯗꯨꯗꯤ ꯏꯆꯦꯇꯣꯟꯒ ꯑꯩꯒꯗꯤ ꯀꯤꯕꯗ ꯕꯕꯥ ꯏꯃꯥꯗ ꯕꯕꯥ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯀꯅꯥꯅꯣ ꯀꯞꯄꯤꯁꯤꯕꯨ ꯍꯪꯉꯝꯃꯤ ꯕꯕꯥ ꯏꯃꯥꯁꯨ ꯏꯉꯛ ꯉꯛꯅ ꯐꯝꯃꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯕꯕꯥꯅ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯩ ꯀꯦꯟꯗꯜꯁꯤꯃ ꯆꯨꯈꯠꯆꯔꯛꯀꯦ ꯃꯩ ꯑꯁꯦꯡꯕꯁꯤꯃ ꯄꯨꯔꯒ ꯆꯪꯁꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯩꯒꯤ ꯀꯥꯗ ꯂꯩꯕ ꯀꯦꯟꯗꯜ ꯑꯃ ꯃꯩ ꯆꯨꯈꯠꯂꯒ ꯕꯕꯥꯒ ꯏꯃꯥꯒ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯁꯜꯂꯨꯕꯒ ꯀꯞꯄꯝꯕ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯃꯃꯥꯡꯂꯣꯝꯗꯒꯤ ꯀꯞꯄꯛꯑꯒ ꯁꯨꯝ ꯃꯈꯣꯏ ꯌꯦꯅꯈꯥꯔꯣꯝꯗ ꯀꯞꯄꯒ ꯆꯠꯈꯤꯕ ꯃꯈꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯕꯕꯥ ꯏꯃꯥꯁꯨ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯃꯝꯗꯤ ꯄꯣꯛꯑꯝꯃꯤ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯀꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗ ꯃꯩ ꯕꯂꯞ ꯊꯥꯜꯂꯒ ꯇꯨꯝꯕꯗ ꯅꯠꯇꯅ ꯀꯥ ꯈꯨꯗꯤꯡ ꯃꯩ ꯑꯁꯦꯡꯕ ꯑꯃꯃꯝꯁꯨ ꯊꯥꯜꯂꯨ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯀꯥꯗꯁꯨ ꯃꯩ ꯑꯁꯦꯡꯕꯗꯨ ꯑꯃꯃꯝ ꯊꯥꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯃꯈꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯥꯟꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯁꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯅꯒ ꯇꯨꯃꯤꯟꯅꯔꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯅ ꯑꯩꯒ ꯉꯁꯤꯗꯤ ꯇꯨꯃꯤꯟꯅꯔꯒꯦ ꯉꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯍꯥꯏꯔꯛꯏ ꯕꯕꯥꯅꯁꯨ ꯍꯣꯏ ꯑꯗꯨꯅꯕꯨ ꯐꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯀꯤꯔꯒꯗꯤ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡꯗꯒꯤ ꯈꯔ ꯂꯥꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯁꯤꯔꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯃꯈꯣꯏ ꯑꯗꯣ ꯑꯃꯨꯛꯇꯒ ꯑꯩꯈꯣꯏ ꯈꯟꯅꯈꯤꯁꯤ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ ꯄꯨꯡꯁꯦ ꯁꯨꯝ ꯊꯦꯡꯖꯜꯂꯛꯑꯒꯗꯤ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯅꯣꯃ ꯈꯟꯖꯜꯂꯛꯑꯦ ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯉꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯍꯥꯏꯗꯅ ꯏꯆꯦꯇꯣꯟꯒ ꯏꯃꯥꯒꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯑꯩꯁꯨ ꯀꯤꯖꯗꯅ ꯕꯕꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯒ ꯂꯩ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯒꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯀꯣꯀꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯕꯕꯥꯅꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯔꯣ ꯌꯦꯡꯉꯨꯔꯅꯨ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯈꯨꯗꯤꯡ ꯏꯃꯥꯅ ꯃꯩ ꯑꯁꯦꯡꯕ ꯑꯃꯃꯝ ꯊꯥꯜꯂꯝꯃꯤ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯗꯁꯨ ꯏꯃꯥꯅ ꯕꯕꯥꯗ ꯑꯗꯨ ꯃꯄꯥ ꯏꯕꯦꯝꯃꯒꯤ ꯀꯥꯁꯤꯗꯤ ꯃꯩ ꯕꯂꯞꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯑꯁꯤꯁꯨ ꯃꯩ ꯑꯁꯦꯡꯕꯁꯤ ꯑꯃ ꯊꯥꯜꯂꯝꯁꯤꯔꯣ ꯍꯪꯉꯝꯃꯤ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕ ꯆꯦꯆꯦ ꯑꯍꯟꯗꯨꯒꯤ ꯀꯥꯗꯨꯅꯤ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯃꯥꯒꯤꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯊꯥꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯏꯃꯥꯅ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗꯨꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯊꯥꯟꯕꯤꯔꯝꯃꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯀꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯩ ꯑꯁꯦꯡꯕꯁꯤꯡꯗꯨ ꯃꯨꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯦꯆꯦꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤ ꯑꯃꯁꯨꯡ ꯁꯣꯔꯁꯤ ꯁꯥꯡꯅ ꯍꯣꯜꯂꯒ ꯍꯪꯒꯠ ꯍꯟꯗ ꯆꯠꯄ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯩꯁꯦ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯍꯧꯔꯛꯑꯦꯗꯅ, ꯃꯃꯥ ꯇꯥꯔꯤꯕꯣ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯤ, ꯅꯪꯕꯨ ꯂꯥꯇꯦꯟꯗꯨꯕꯨ ꯀꯦꯔꯣꯁꯤꯟ ꯈꯔ ꯌꯥꯝꯅ ꯍꯥꯜꯍꯧ ꯌꯥꯗ꯭ꯔꯣ, ꯃꯩ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯣꯏ ꯁꯣꯇꯥꯔꯤ ꯂꯥꯇꯦꯟꯁꯦ ꯂꯩꯀꯥꯏꯗꯒꯤꯁꯨ ꯋꯥꯏꯔꯕꯅꯤ, ꯑꯗꯨ ꯀꯥ ꯈꯨꯗꯤꯡ 3-4 ꯊꯥꯟꯕꯗꯨꯗ ꯀꯦꯔꯣ ꯌꯥꯝꯅ ꯍꯥꯜꯍꯧꯗ꯭ꯔꯦ, ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯨꯒꯦꯁꯤ ꯍꯥꯏꯔꯤꯔꯣ, ꯇꯣꯛꯑꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯅꯈꯣꯏꯕꯨ ꯇꯨꯝꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯈꯪꯗꯦꯅꯦ ꯑꯗꯣ ꯀꯦꯔꯣꯁꯤꯟꯁꯨ ꯂꯩꯇ꯭ꯔꯦ, ꯍꯌꯦꯡ ꯈꯔ ꯂꯧꯁꯜꯂꯁꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯃꯁꯤ, ꯏꯆꯥ ꯅꯈꯣꯏꯁꯨ ꯀꯤꯒꯅꯨ, ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏ ꯂꯩꯔꯤ, ꯇꯨꯝꯃꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯆꯦꯇꯣꯟꯁꯤ ꯃꯃꯪꯗ ꯏꯃꯥ ꯕꯕꯥ ꯑꯩ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂꯒ ꯏꯆꯦꯇꯣꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯇꯣꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯪꯗ ꯏꯆꯦꯗꯨ ꯎꯔꯝꯃꯤ, ꯏꯃꯥꯒ ꯑꯩꯒ ꯇꯨꯝꯃꯤꯕ ꯐꯃꯥꯡꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥ ꯑꯩ ꯇꯨꯝꯃꯔꯣꯏ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯆꯦꯆꯦꯗ, ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯇꯨꯝꯃꯣꯏꯗꯣꯔꯤꯕꯅꯣ, ꯇꯨꯝꯃꯣ, ꯅꯃꯪꯗ ꯅꯆꯦ ꯎꯕꯕꯨ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ, ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯦꯝꯃ ꯇꯨꯝꯃꯣ, ꯅꯁꯥ ꯁꯣꯛꯀꯅꯤ, ꯅꯪ ꯇꯨꯝꯕꯗꯣ ꯕꯕꯥ ꯏꯃꯥ ꯁꯪꯕꯤꯔꯒꯦ, ꯏꯆꯥ ꯑꯅꯤꯅ ꯇꯨꯝꯕ ꯑꯩꯈꯣꯏꯅ ꯁꯪꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯐꯅ ꯕꯕꯥ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯁꯨ ꯏꯆꯦꯒ ꯑꯩꯒꯗꯤ ꯇꯨꯝꯕꯗꯨ ꯀꯤꯗꯅ ꯁꯨꯛꯇꯨꯝ ꯇꯨꯝꯃꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯕꯕꯥꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯕꯅꯤꯅ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇꯒ ꯀꯧꯔꯒ ꯑꯉꯥꯡꯗꯨꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ, ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯍꯥꯏꯗꯅ ꯋꯥ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯆꯨꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦꯅ ꯇꯧꯗꯣꯏꯁꯤ, ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯒꯗꯤ ꯐꯈꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩ, ꯑꯗꯨ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯕꯨ ꯑꯩꯈꯣꯏꯕꯨ ꯁꯣꯔꯥꯠꯐꯥꯎ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯐꯔꯦꯁꯦ, ꯍꯌꯦꯡꯗꯣ ꯑꯩ ꯃꯥꯏꯕꯗꯣ ꯎꯅꯔꯨꯔꯒꯦ, ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯃꯤ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯡꯊꯤꯟꯗꯒ ꯄꯨꯛꯇꯨꯝꯗ ꯇꯨꯝꯁꯜꯂꯨꯔꯅꯨ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯗꯁꯨ ꯑꯍꯤꯡꯗꯨ ꯈꯔ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯒꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯗꯨ ꯃꯥꯏꯕꯗꯨ ꯎꯅꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯃꯥꯏꯕꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯋꯥꯔꯤ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯕꯅꯤꯅ ꯂꯥꯏ ꯇꯤꯟ ꯑꯃꯠꯇ ꯈꯣꯏꯔꯝꯕ ꯌꯥꯈꯤꯔꯣꯏ, ꯏꯃꯨꯡꯗꯨꯃ ꯁꯥꯒꯩ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯋꯥꯔꯁꯨ ꯋꯥꯅ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯥꯡꯉꯨ, ꯀꯥ ꯈꯨꯗꯤꯡ ꯃꯩ ꯑꯁꯦꯡꯕ ꯑꯃꯃꯝ ꯂꯣꯏꯅ ꯊꯥꯜꯂꯒ ꯊꯝꯃꯨ, ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯥꯗꯨꯗꯁꯨ ꯂꯥꯇꯦꯟ ꯃꯆꯥ ꯑꯃꯗꯨ ꯁꯨꯃꯨꯠ ꯃꯨꯊꯠꯇꯅ ꯊꯥꯜꯂꯒ ꯊꯝꯃꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯈꯔꯁꯨ ꯐꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯧꯖꯔꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨ ꯐꯔꯦ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤ ꯐꯥꯎ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯕꯅꯤ나 ꯁꯣꯔꯥꯠꯀꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕꯒ ꯑꯃꯨꯛ ꯇꯥꯟꯅꯔꯁꯤ, ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯁꯨ ꯆꯠꯆꯔꯒꯦ, ꯊꯕꯛꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯍꯥꯏꯗꯅ ꯕꯕꯥꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯈꯣꯝꯃꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯂꯦꯛꯅꯕ, ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯝ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯥꯒꯤ ꯃꯍꯩ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯃꯔꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯗꯨꯗ ꯀꯤꯕꯁꯤ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯂꯥꯛꯅꯔꯤꯕ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯐꯛ ꯄꯔꯦꯡ ꯊꯥꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ, ꯌꯨ ꯊꯛꯄꯅ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯆꯦꯒ ꯑꯩꯒꯗ ꯏꯆꯥ ꯅꯈꯣꯏ ꯀꯤꯔꯅꯨꯀꯣ, ꯃꯤꯁꯨ ꯃꯄꯥꯟꯗ ꯃꯌꯥꯝ ꯑꯃ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯇꯣꯔꯤ, ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯁꯨ ꯅꯍꯥꯟꯈꯩ ꯇꯨꯝꯐꯝ ꯈꯪꯗꯕꯗꯣ ꯍꯣꯔꯦꯟꯗꯩꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯉꯟꯅ ꯇꯨꯝꯅꯔꯣ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯅꯔꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯇꯝꯅꯔꯛꯄꯗꯣ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯣꯏꯗꯤ ꯑꯍꯤꯡ ꯄꯨꯡ ꯊꯦꯡꯉꯀꯥꯟ ꯇꯨꯝꯕꯗꯨ ꯌꯥꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯕꯕꯥꯕꯨ ꯀꯧꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯊꯣꯛꯑꯒ ꯍꯪꯉꯨꯕꯗ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯪꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯊꯋꯥꯏ ꯃꯃꯤꯁꯤꯗꯤ ꯈꯔ ꯀꯟꯕꯖꯥꯠꯅꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯨꯝꯕ ꯑꯃꯠꯇ ꯉꯝꯅꯗ꯭ꯔꯦ, ꯍꯦꯛ ꯇꯨꯝꯊꯔꯨꯕꯒ ꯃꯪꯗ ꯑꯀꯤꯕ ꯎꯔꯒ ꯏꯁꯥꯁꯦ ꯍꯦꯛꯇ ꯅꯝꯃꯛꯏ, ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯇꯨꯝꯊꯅꯕ ꯀꯤꯅꯔꯦ, ꯅꯣꯏꯕꯨ ꯃꯥꯏꯕꯤꯒ ꯑꯃꯠꯇ ꯇꯥꯟꯅꯗ꯭ꯔꯣ ꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯇꯥꯊꯣꯏꯕ ꯃꯥꯏꯕꯗꯣ ꯑꯩ ꯉꯁꯤ ꯎꯅꯔꯨꯔꯦ, ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯍꯥꯏꯕꯕꯨ
ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯒꯤ ꯁꯣꯔꯥꯠꯁꯨ ꯁꯣꯟꯗ꯭ꯔꯤꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯗꯣ ꯑꯃꯠꯇ ꯌꯥꯈꯤꯔꯣꯏ, ꯁꯣꯔꯥꯠꯀꯤ ꯃꯇꯨꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯣ ꯇꯥꯊꯣꯏꯕ ꯍꯣꯏꯕꯨ ꯀꯝꯗꯧꯅꯤ? ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯔꯥ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤ, ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤꯁꯤꯗꯤ, ꯊꯣꯛꯑꯕ ꯑꯃ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨꯗꯤ ꯂꯩꯅꯤ, ꯅꯪ ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯠꯂꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯒꯨꯝ ꯃꯥꯏꯕꯗꯨꯅ ꯍꯔꯤꯗꯣ ꯑꯃꯔꯣꯝꯗꯗꯤ ꯆꯨꯝꯃꯤ, ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯁꯥꯒꯩꯗꯨꯃ ꯏꯃꯨꯡꯗꯨꯃ ꯃꯥꯡꯉꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯨꯝ ꯄꯥꯎꯁꯦ ꯇꯝꯒꯦ ꯇꯧꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯈꯣꯏꯅ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯁꯨ ꯇꯨꯝꯖꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨ ꯇꯥꯊꯣꯏꯕ ꯃꯩ ꯑꯁꯦꯡꯕ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯎꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯗ, ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯉꯛꯄꯅꯤ, ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯨ ꯐꯅ ꯁꯨꯃꯥꯏꯅ ꯂꯩꯇꯕ ꯌꯥꯎꯕꯗ ꯑꯍꯤꯡ ꯂꯦꯛꯄ ꯆꯠꯄꯗ ꯑꯃꯨꯛꯐꯥꯎ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯇꯥꯊꯣꯏꯕ, ꯑꯩꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯕꯕꯥꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯏꯃꯥꯅꯁꯨ ꯃꯄꯥꯟꯗ ꯀꯔꯤ ꯋꯥꯠꯂꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯋꯥꯠ ꯑꯄꯥꯒꯤ ꯅꯠꯇꯦ, ꯋꯥꯔꯤ ꯑꯃꯅꯤ, ꯃꯄꯥꯟꯗ ꯂꯩꯅꯔꯤꯕ ꯃꯈꯣꯏꯁꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ, ꯍꯦꯛ ꯇꯨꯝꯊꯔꯨꯕꯒ ꯑꯀꯤꯕ ꯃꯪ ꯍꯥꯗ ꯍꯦꯛꯇ ꯅꯝꯃꯛꯏ ꯍꯥꯏ꯫ ꯑꯗꯨꯗ ꯁꯨꯝ ꯑꯩ ꯀꯧꯊꯣꯔꯛꯄ ꯑꯣꯏꯔꯤꯕꯖꯥꯠꯅꯤ, ꯍꯌꯦꯡꯗꯩꯕꯨ ꯃꯤꯕꯨ ꯑꯃꯠꯇ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯗꯨ ꯅꯪ ꯕꯕꯥꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯔꯅꯨ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ, ꯄꯣꯊꯥꯕꯤꯔꯨꯔꯣ, ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯋꯥꯃꯟꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯋꯥꯗꯦꯗ ꯏꯆꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗꯕꯨ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ, ꯃꯁꯤꯗ ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯆꯥꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯖꯔꯝꯃꯒꯗꯤ ꯃꯁꯤꯅꯤ, ꯑꯗꯣ ꯐꯔꯦ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯂꯕꯅꯤ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯄꯥꯟꯗ ꯇꯨꯝꯅ ꯍꯤꯞꯅꯔꯤꯕꯁꯤꯡꯗꯨ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯇꯨꯝꯅꯗꯕꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯍꯩ ꯃꯌꯨꯝꯗ ꯇꯨꯝꯕ ꯑꯃꯨꯛ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯏꯃꯥꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯅꯕ ꯀꯧꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯇꯝꯅꯕꯗ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯋꯥꯔꯤ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯂꯦꯛꯄ ꯂꯥꯛꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯊꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯤꯗꯅ ꯑꯅꯝꯕꯅ ꯂꯥꯛꯅꯔꯝꯗꯦ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯂꯥꯛꯄꯤꯔꯤꯕ ꯈꯔ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯈꯟꯇꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯄꯥꯟꯗ ꯃꯤ ꯈꯔꯁꯨ ꯑꯍꯤꯡ ꯂꯦꯛꯅꯔꯤ, ꯃꯅꯨꯡꯗꯅꯤ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈꯔꯁꯨ ꯐꯛ ꯊꯥꯔꯒ ꯃꯈꯥꯗ ꯊꯥꯗꯨꯅ ꯈꯔ ꯇꯨꯝꯅꯔꯤ꯫ ꯑꯍꯤꯡꯗꯨꯗ ꯃꯇꯥꯡ ꯆꯥꯗꯅ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯁꯤꯜꯂꯛꯈꯤ꯫ ꯃꯩ ꯃꯨꯠꯈ꯭ꯔꯒꯁꯨ ꯏꯃꯥꯅ ꯂꯥꯇꯦꯟ ꯊꯥꯟꯕꯅꯤꯅ ꯈꯔꯗꯤ ꯁꯥꯐꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯥꯗ ꯊꯥꯔꯒ ꯇꯨꯝꯃꯤꯕ ꯏꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯨꯝꯃꯤꯉꯩ ꯃꯈꯣꯏꯒꯤ ꯊꯛꯇ ꯃꯤ ꯑꯃꯅ ꯀꯥꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯥꯡ ꯍꯧꯒꯠꯅꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯉꯩ ꯁꯥꯡꯅ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯀꯥꯜꯂꯒ ꯆꯠꯈꯤ, ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯈꯥꯗꯒ ꯊꯥꯔꯒ ꯇꯨꯝꯕ ꯉꯝꯃꯔꯣꯏ, ꯏꯆꯦ ꯅꯣꯏꯁꯤ ꯃꯑꯣꯡ ꯑꯃꯅꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯕꯕꯥꯅ ꯏꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯟꯊꯣꯏ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯅꯕꯨ ꯅꯈꯣꯏ ꯀꯧꯔꯛꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯏꯇꯩ, ꯑꯁ ꯀꯔꯥꯏꯗꯩ ꯁꯤꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯗ꯭ꯔꯦꯗ, ꯑꯩꯈꯣꯏ ꯑꯣꯏꯕ ꯐꯕꯒꯤ ꯋꯥꯅꯤ, ꯈꯔ ꯀꯤꯒꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯄꯥꯈꯠꯇꯅ ꯂꯣꯏꯅ ꯋꯥꯟꯊꯅꯔꯅꯤ, ꯑꯗꯣ ꯇꯨꯝꯃꯔꯣꯏ ꯑꯩꯈꯣꯏ, ꯅꯣꯏꯒꯤꯁꯦ ꯁꯣꯔꯥ ꯁꯣꯟꯈ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯇꯧꯍꯧꯔꯒ ꯂꯩꯗꯣꯏ ꯃꯥꯟꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯟꯊꯣꯏ, ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯔꯤ, ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯅꯈꯣꯏ ꯆꯟꯕ ꯈꯔ ꯇꯨꯝꯃꯨ ꯂꯥꯛꯑꯣ, ꯁꯣꯔꯥꯠ ꯀꯣꯏꯔꯛꯇ꯭ꯔꯕꯅꯤ, ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯄꯥꯟꯗ ꯇꯨꯝꯃꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯁꯨꯃꯥꯡꯗ ꯇꯨꯝꯃꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯉꯝꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯕꯕꯥꯗ ꯇꯥꯃꯪꯒꯤ, ꯑꯉꯥꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯆꯩ ꯀꯔꯤ ꯂꯩꯍꯧꯔꯤꯒꯦ ꯃꯩ ꯊꯥꯕꯗ, ꯁꯤꯇ ꯅꯥꯟꯗꯍꯧꯕ ꯈꯔ ꯂꯩꯍꯧꯔꯤꯕꯖꯥꯔꯣ ꯍꯪꯉꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯅꯥꯎꯆꯥ ꯑꯗꯨꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯍꯥꯏꯕꯨ ꯃꯥꯒꯤ ꯇꯨꯝꯅꯔꯝꯕ ꯀꯥꯡꯗꯣꯜ ꯑꯃꯗꯤ ꯊꯥꯔꯒ ꯂꯩꯔꯤ, ꯑꯇꯩꯗꯤ ꯀꯥꯗꯨꯗ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯊꯝꯗ꯭ꯔꯦ, ꯍꯥꯡꯅ ꯊꯝꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤꯅ ꯃꯊꯤ ꯐꯣꯡꯉꯤꯁꯤ, ꯑꯗꯨ ꯐꯔꯦꯁꯦ, ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯒ ꯃꯔꯥꯏꯅ ꯍꯦꯛ ꯐꯖꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯟꯗ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯉꯩ
ꯆꯦꯆꯦꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯆꯦꯆꯦꯅ ꯀꯞꯄꯛꯄ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥ ꯀꯀꯥ ꯑꯃꯁꯨ ꯇꯨꯝꯍꯧꯔꯤꯕꯅꯤ꯫ ꯀꯀꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ "ꯑꯣ ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ" ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯌꯥꯝꯅꯁꯨ "ꯀꯩꯅꯣ ꯁꯤꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯀꯞꯄꯤꯁꯤ" ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯨꯗ ꯀꯞꯄꯝꯕꯗꯣ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯒꯅ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯀꯞꯄꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡꯗꯨꯃꯁꯨ ꯑꯀꯤ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯛꯈꯤꯕ ꯀꯌꯥꯗꯨ꯫ ꯑꯗꯨꯃꯥꯏꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯦꯆꯦꯒꯤ ꯁꯣꯔꯥꯠꯁꯨ ꯅꯛꯁꯜꯂꯛꯈꯤ꯫ ꯆꯦꯆꯦꯒꯤ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯦꯆꯦꯒꯤ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯛꯄ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ, ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯀꯤꯕꯗꯣ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯨꯠ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯅꯤꯡ ꯃꯌꯥꯗ ꯃꯩꯅꯝꯗꯨ ꯍꯨꯝꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯑꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡꯁꯤ ꯃꯇꯝ ꯈꯔꯗꯤ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯕꯕꯥꯅ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩ ꯕꯕꯥꯒꯤ ꯇꯨꯡꯗ ꯀꯔꯤꯅꯣꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯀꯣꯛ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯇꯨꯡ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯇꯨꯡ ꯑꯣꯜꯂꯒ ꯆꯠꯈꯤꯕ ꯑꯃ ꯕꯕꯥꯅ ꯎꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ "ꯅꯪ ꯕꯕꯥꯗꯣ ꯃꯄꯥꯟꯗ ꯂꯩꯈꯤꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯆꯪꯉꯛꯇꯦ ꯏꯕꯨꯡꯉꯣ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯆꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯕꯨ ꯇꯥꯅꯕ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯏꯃꯥꯒ ꯏꯆꯦꯇꯣꯟꯒꯁꯨ ꯄꯥꯈꯠꯇꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯕꯨ ꯇꯞꯅ ꯇꯞꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯁꯥꯗꯨ ꯏꯃꯥꯅ ꯃꯩꯁꯨ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯕꯕꯥꯁꯦ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯏꯃꯥꯅꯁꯨ ꯄꯥꯈꯠꯅ "ꯅꯪ ꯕꯕꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗ꯭ꯔꯤꯕꯅꯣ?" ꯍꯪꯉꯨꯕꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯑꯩꯗꯤ ꯁꯣꯔꯥꯠ ꯁꯣꯟꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯉꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯔꯝꯗ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯑꯩꯅ ꯎꯔꯦ ꯏꯆꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ, ꯑꯗꯨꯅ ꯃꯥꯏꯕꯗꯣ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄꯤꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯃꯥꯏꯕꯗꯣ ꯍꯌꯦꯡ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯇꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯇꯝꯃꯛꯏꯕ ꯋꯥꯔꯤꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯒ ꯀꯩꯒ ꯏꯃꯥꯅꯁꯨ "ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯏꯕꯦꯝꯃꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯣ ꯍꯜꯂꯨ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯃꯄꯥ ꯑꯩꯗꯤ ꯄꯥꯈꯠꯂꯛꯑꯦ" ꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯄꯥꯈꯠꯂꯨꯅꯨ ꯏꯆꯥꯅꯨꯄꯤꯗꯣ ꯈꯨꯠꯁꯤ ꯆꯥꯗꯅ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯁꯤ, ꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯍꯜꯂꯒ ꯑꯗꯨꯝ ꯐꯅꯤ" ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯕꯗꯣ ꯈꯔ ꯐꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯑꯀꯤꯕꯗꯣ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗ ꯍꯥꯟꯅ ꯏꯆꯦ ꯑꯍꯟꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯟ ꯃꯋꯥ ꯈꯔꯁꯦ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯕꯕꯥꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕꯗꯨ ꯎꯅꯕ ꯆꯠꯄꯗ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯏꯕꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯀꯁꯥꯔꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯈꯤ, ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯗꯨꯅ ꯂꯩꯔꯝꯗꯕꯗꯨꯗ ꯕꯕꯥꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃ ꯅꯨꯃꯤꯠꯇꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯨꯝ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯗꯤ ꯃꯥꯏꯕ ꯀꯅꯥꯅꯁꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯃꯇꯝꯒꯨꯝꯕ ꯑꯃꯗꯤ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯅꯨꯃꯤꯠꯇꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯅꯣꯝ ꯇꯧꯒꯦ ꯇꯧꯕꯗ ꯃꯥꯏ ꯁꯨꯡꯄꯥꯛ ꯄꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯕꯒꯤꯔ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨ, ꯍꯥꯟꯅꯒꯤ ꯃꯥꯏꯕꯗꯣ ꯁꯪꯗ꯭ꯔꯒꯁꯨ ꯃꯥꯏꯕ ꯑꯃꯗꯤ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯂꯥꯛꯇ꯭ꯔꯒꯅ ꯃꯄꯥꯅ ꯆꯠꯂꯒ ꯍꯦꯛ ꯂꯧꯕꯤꯔꯨꯔꯣ." ꯉꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯏꯃꯥꯅ ꯏꯆꯦꯒꯤ ꯀꯥꯗ ꯂꯥꯜꯂꯒ ꯌꯨꯝꯌꯥꯏꯗ ꯂꯥꯛꯄꯗ ꯏꯆꯦ ꯑꯍꯟꯒꯤ ꯀꯥꯗꯨꯗꯒꯤ ꯏꯃꯥꯗ ꯏꯃꯥ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯏ ꯍꯥꯏ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯃꯨꯛ ꯍꯟꯅ ꯀꯥꯗꯨꯗ ꯌꯦꯡꯉꯝꯗꯅ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯀꯤꯕ ꯈꯔꯒ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯃꯥꯏꯕꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯔꯛ ꯂꯝꯖꯥꯎ ꯊꯣꯛꯇꯨꯅ ꯃꯥꯏꯕꯗꯨ ꯌꯦꯡꯉꯝꯃꯤ꯫ ꯂꯥꯛꯃꯟꯗꯕꯗꯒꯤ ꯕꯕꯥꯅ "ꯉꯁꯤꯗꯤ ꯃꯥꯏꯕ ꯑꯃꯗꯤ ꯄꯨꯔꯛꯇꯅ ꯑꯩ ꯌꯨꯝꯗ ꯆꯪꯉꯔꯣꯏ" ꯍꯥꯏꯗꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ꯫ ꯕꯕꯥꯅ ꯊꯣꯛꯈꯤꯕꯗꯨ ꯑꯌꯨꯛꯇꯒꯤ ꯐꯅ ꯉꯟꯅ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑ ꯐꯥꯎ ꯕꯕꯥꯁꯦ ꯌꯨꯝꯗ ꯍꯟꯖꯜꯂꯛꯈꯤꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯗ "ꯀꯩꯅꯣꯅꯦ ꯅꯄꯥꯗꯨꯕꯣ, ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯥꯏꯅꯦ, ꯏꯁꯤꯡ ꯌꯥꯎ ꯑꯃꯐꯥꯎ ꯊꯛꯈꯤꯗꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ" ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒ ꯑꯩꯒꯅꯁꯨ ꯏꯃꯥ ꯕꯕꯥꯗꯣ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯔꯝꯃꯅꯤ, ꯑꯗꯨꯒ ꯃꯥꯏꯕ ꯎꯅꯕ ꯆꯠꯂꯤ ꯑꯣꯏꯔꯤꯅꯦ, ꯍꯟꯖꯔꯛꯁꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯕꯕꯥꯁꯨ ꯊꯣꯡꯒꯥꯟꯗ ꯃꯤ ꯑꯃꯒ ꯆꯪꯃꯤꯟꯅꯔꯛꯄꯁꯤ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯎꯔꯝꯃꯤ꯫
Imanasu napa halae maga lakminarisi masi maiba soidana oiramgani. Ichasana khoi phida puthoroko. Babasu maiba amaga loinaraka lai. Maibaduna so imada sumna hairami. Nakhoi wari sa tabada iso nungaitene taurisi. Nahana iginakta laksaramagadi karisu tauroidabani. Atupa maiba khara tanaraka lairure haine. Ado kadaino angang aduna thauri yalameba. Kado ay mukta sangaka yenge haire e. Maibaduna ise hange kada sangak tringai. Maibaduna mamito uraba mali sumna haire e. As lairene magi kada. Aduna ni nakhoi na thengnarido. Ado laitin khoram thokse sumaina. Ka manungda thauri yalambasi khara de lubane. Ado karisu tauroida ay la sidi haidana. Maibaduna lango haiba lagi polam saram khara langaga. Numitude ise hange kada lai khoram thoaga. Ise hana yamna pamna sadaba chingja ama leiruraga. Thadoga mathwai mamidu maibaduna yumasidagi tankhi. Adumaina tawkhibadagi numitudagi amuk hanna. Imung asida tamnaramba kayado phakhi. Masini mayam ngasigi riyan hore story. Mathangi wari thagalakpada mayam punamuk thengnarasi. Ngasigi di mayamdagi kainanaba bidya ay lawsari.